ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯃꯐꯝꯁꯤ ꯖꯒꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯀꯟꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯃꯅꯨꯡ ꯈꯔ ꯆꯪꯁꯜꯂꯒ ꯂꯩꯕꯒ ꯏꯃꯨꯡ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯣꯝꯗ ꯂꯣꯏꯅ ꯍꯦꯛꯇ ꯍꯣꯏꯗꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 2 ꯂꯩꯖꯔꯦ꯫ ꯁꯤꯗꯩꯗꯤ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯎꯅꯕꯁꯤ ꯗꯣꯛꯇꯔꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯁꯤꯗ ꯃꯥꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯏ꯫ ꯃꯣꯏꯒꯤꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯍꯥꯟꯅꯗꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯝ ꯉꯥꯎꯁꯟꯅꯔꯒ ꯂꯩꯔꯝꯕ ꯃꯤꯗꯥꯅꯤ꯫ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯃꯅ ꯃꯥꯁꯤ ꯌꯥꯝꯅ ꯐꯩ, ꯃꯇꯣꯝꯗ ꯄꯣꯛꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯒ ꯄꯨꯡꯀꯨꯏ ꯀꯨꯏꯅ ꯈꯪꯅꯔꯛꯇꯅ ꯑꯗꯨꯝ ꯂꯧꯅ ꯂꯩꯅꯔꯛꯄꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯁꯦ ꯏꯄꯥꯝꯗꯁꯨ ꯂꯥꯛꯑꯕꯅꯤ꯫ ꯃꯁꯤꯗ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯏ꯫ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯂꯥꯛꯑꯅꯨ, ꯅꯪ ꯂꯥꯛꯄꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯄꯨꯔꯛꯇꯦ꯫ ꯏꯃꯥꯁꯦ ꯃꯇꯝ ꯈꯔ ꯄꯨꯟꯁꯤꯍꯟꯈꯤꯒꯦ꯫ ꯅꯪꯒꯤ ꯋꯥꯈꯟꯗ ꯏꯃꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ꯫ ꯂꯥꯛꯑꯅꯨ ꯍꯥꯏꯗꯅ ꯊꯤꯅ ꯉꯥꯡꯕꯤ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯇꯥꯕꯗ ꯑꯩꯒꯤ ꯏꯃꯥꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯥꯡꯉꯤꯗꯣ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯏꯄꯥꯝꯗꯁꯨ ꯑꯩꯁꯦ ꯀꯌꯥ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯌꯨꯝ ꯑꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯖꯔꯛꯏ꯫ ꯑꯄꯤꯛꯄ ꯏꯆꯥ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯃꯠꯇꯗ ꯇꯝꯍꯟꯕ ꯉꯝꯃꯝꯗꯦ꯫ ꯃꯄꯥꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯌꯨꯗ ꯁꯨꯝ ꯊꯛꯑꯒ ꯂꯩꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯅ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯦ ꯃꯇꯝ ꯑꯗꯨꯗ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯏ꯫ ꯃꯄꯥ ꯉꯥꯎꯁꯟꯅꯩ ꯈꯪꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯟꯗꯣꯟ ꯈꯔ ꯎꯅꯔꯒ ꯊꯕꯛ ꯑꯃ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯅꯨꯡ ꯇꯛꯄꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯁꯨ ꯃꯗꯨ ꯑꯣꯏꯅ ꯁꯨꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯅꯣꯡꯃꯗꯁꯨ ꯂꯨꯄꯥ 100ꯃꯨꯛ ꯁꯥꯏ ꯍꯥꯏ꯫ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯑꯩꯁꯦ ꯈꯜꯂꯦ, ꯃꯄꯥꯗꯁꯨ ꯑꯩꯁꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯒꯨꯝꯁꯤꯔꯥ ꯈꯜꯂꯤ꯫ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯨꯝꯃꯛꯀꯅꯤꯗ ꯈꯟꯕꯗ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯩꯅ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯈꯜꯂꯒ ꯈꯨꯝꯃꯛꯏꯅꯣ ꯈꯪꯗꯦ꯫ ꯅꯪꯒꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯑꯩꯅ ꯊꯤꯡꯗꯦ, ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯣ? ꯑꯗꯨꯝ ꯆꯠꯂꯨ ꯀꯩꯅꯣ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯌꯥꯔꯕꯣꯏ ꯅꯤꯡꯗꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗ ꯑꯩꯅ ꯊꯕꯛꯇꯨ ꯁꯨꯕ ꯍꯧꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯗ ꯐꯖꯅ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯃꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯒꯦ, ꯅꯪ ꯆꯟꯆꯟꯁꯤ ꯁꯦꯟꯅꯔꯝꯃꯨ꯫ ꯏꯃꯥꯅ ꯁꯦꯟ ꯀꯟꯅ ꯇꯥꯜꯂꯒ ꯏꯆꯥꯕꯨ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯃꯗ ꯃꯤꯡ ꯆꯟꯕꯤꯗꯣꯏꯅꯤ, ꯁ꯭ꯀꯨꯜ ꯀꯥꯍꯟꯗꯣꯏꯅꯤ꯫ ꯏꯃꯥ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯄꯨꯡ 3ꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯃꯥꯅ ꯊꯣꯡꯉꯝꯅꯤ, ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯏꯃꯥ ꯍꯜꯂꯛꯑꯒ ꯊꯣꯡꯒꯦ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯆꯟꯆꯟꯁꯤ ꯐꯖꯅ ꯂꯣꯏꯅꯔꯝꯃꯨ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯏꯜꯂꯤ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯊꯕꯛꯇꯣ ꯆꯠꯄ ꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯅꯤ ꯑꯩꯅ ꯋꯥꯔꯤꯁꯤ꯫ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯅꯤꯅ, ꯑꯗꯨꯕꯨ ꯉꯝꯅꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯩ꯫ ꯁꯦꯟ ꯈꯔ ꯄꯨꯁꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯅ ꯁꯦꯟ ꯊꯣꯔꯛꯄꯗꯒꯤ ꯌꯨ ꯊꯛꯄꯁꯨ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 20-30 ꯂꯧꯗꯅ ꯑꯩꯁꯨ ꯏꯆꯥ ꯑꯅꯤꯁꯤꯗ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯗꯤ ꯍꯥꯏꯗꯅ ꯃꯥꯒꯤꯗꯤ ꯀꯌꯥ ꯈꯜꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯃꯤ ꯈꯟꯅꯗꯅ ꯈꯤꯇꯪ ꯊꯦꯡꯅ ꯌꯨꯝꯗ ꯍꯥꯊꯨ ꯈꯣꯡꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯩꯒ ꯃꯃꯝꯃꯅꯤ꯫ ꯆꯥꯛꯁꯨ ꯊꯣꯡꯉꯝꯈꯤꯔꯣꯏ, ꯃꯄꯥꯁꯨ ꯂꯩꯔꯝꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯅ ꯍꯥꯊꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯃꯨꯡꯁꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯥ ꯑꯅꯤꯁꯨ ꯐꯃꯨꯡꯗ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯍꯪꯕꯗꯁꯨ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅ ꯃꯃꯥ ꯕꯕꯥꯗꯤ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯨꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗꯦ, ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫
Maduda aisu mahausa ki mahausa kaibu khenarige dumaina da tawja leire dubu khandoktuna iruluja thoga sakto amo mayam chana ba thongkalami pung mapan tar pho aigi nupa se yumda halamde angang ani dudi sak pizaraga tumhankre aduga isi mapa lakpa yenguge haidana thongan phawba thorake tawrokpasida aigi nupa se yu taptana ngauraga makhuta kabuk matum khara pairaga phaireng turin imungda sangai aduga ingonda so nang halaba nasakto yengningde aisa kasaroi hairamaga magi kada sangaga tumki aisu wamata khumde get lonsalaga isa sangi manakta thabaka warubage tumme masida aigi mangsida aise aki kibayamna ui numitu aduna aise ahingnongaida yamna toina mikap amu mukthoi nongan bagade aise chai sing thongbiramaga isa ani do sak pija thokbiramaga thabak chalage na thorakpasida aigi nupagi kadagi mase yamna wana na heba makhol ama ina tarai maduda iso kaidaurabajanu ni haidana changsalaga masada tamna nomduna hawdokpirami aingonda sumase munna yengaga kaisu tawde thokro hairai aisu magi hongnabido thabak salamdaida muk tawrani haidana adum maisu thokjarai thabak halakpadasu aisi mapa leiramdoi mandi khanduna isani hekubaga napayu ngawbado halaktribo haidana isanupi atombi dudalaknarami maduda isanupi ahanduna ingonda mama babadi tumlibani ngasidi kamta sate khumai aisu mapa lei haibaduda siramnida baba lei haiba kaidawrajano mabu masaga ngamdrabazara hairami isanupi ahana muk adu mali mama babasi masasu yamna sai nang amukta sangwa hairei aisu aigi nupagi manakta sangbirami aduga kaidawbirage haksang ngamdrabo hangi maduda aigi nupana sumna khumai hojikta aigi kada nupa ama lepambadu madu karaida satkre kanano dubo hangai aisu mana dumna hangakpaduda punga khek ngai kaino nang baba kana su leitida sidadi kanabu sanga amgi hangami aigi nupana amo sanga ami dudi nang nabu kari khangnige haidana yamna saungna kanna laurei aisu masidi mawong amani haidana tumina dum thorei wakhanda su yusum thaga saksa dabadagi nabu oirini hende henjalagana doctor da saminarage ningami numitudagi aigi nupase mawong ama tawba haurei angawbagum suron pharun lonba setkiba phironse ani suna hongdo uyadaba asetpa madadum setpa aduga maning maya waraku khongda tumin saptap yungaga lepamba adumaina leiramba se tuina tawrei numidang sida so thonganda mi amana kaure e haidana hekta chenthokiba aduga karisu leiramdaba dumaina tumina muk sangakpa masigumba angakpa mong matawse tawba haurei numito so ahin nungyaini pungbaro tarakpa matam masaida aigi nupagi maming se thongandagi nupa amana sum kaubase aina tarami maduda aigi wakhanda khallina moi hane yu thakminaramba kangu singna yu thaga mabu kautho iboi ningdana aisu karisu khumudre mataw sumna ahing mari manga muksi thangna na aigi nupa se mi amana sum thongandagi kauthorei aina mabu hospital da salaga laying thoksi haibadasu mana yawa kaubu leite thabak sumina baise indon singda ina wari do tamu padasu yu koina thalakpai makok bera leiba hura amani koke doctor ama yengthokpiraga hidaguli pijabiu hairei laisu ipamgi ibung ipa singga mukwa do tanarami maduda inaw nupani ise bai do yu thapagi kok lekhatpani ai nongma lake duga ai yengthokpirage hairei adumaina su inaw nupa laka yengthokjarani aina hairubasu yararui khanna leiringai numitugi ahing aduda igi nupasi thabak sa e haidana kana laurei pakhatana icha singaiga changsalami maduda igi nupase mawong amada mase ping songaga hekta langna phana ngamamdi aiso pakhatana yumgi mida phone tawi maduda inaw nupani ise ai lage haidana ahing aduda inaw nupana doctor ama puraga lakpirami doctor aduna song hek phajana yengbibadagi aigi nupase khitangde gya lai aduga numitudi yamna nungsi mana sumna hairei aigi sa ani do koksalau amukta yengge hairei aduga angang ani do mapana nungsina makokta nanthabirami doctor do so hankre hayeng hospital do hoina puro hairamaga inaw nupana so ise hayeng hoina hospital da purase hairamaga moise dum thongmina khre numito ise aigi nupagi manakta dum leibirami adubu kaigino khangdi sada yamna akiba mapoi kari marumgino khangdi isanupi atombi du su kapkhalakpadagi aise angangi manaktang hek sanguraga amuk mapagi manakta sangakpada
ꯑꯩꯒꯤ ꯅꯥꯀꯟꯗ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯝ ꯑꯃ ꯏꯁꯥꯗ ꯐꯥꯎꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯖꯔꯝꯅꯤꯗ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯅ ꯆꯪꯁꯜꯂꯒ ꯃꯁꯥ ꯅꯣꯝꯃꯨꯕꯗ ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯞꯄꯦ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯗꯨꯅ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗꯁꯨ ꯏꯃꯨꯡꯁꯤ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯃꯝꯗꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯃꯤꯠꯇ ꯕꯕꯥ ꯎꯔꯦ, ꯕꯕꯥꯗ ꯂꯩꯔꯦ, ꯕꯕꯥꯁꯤꯗ ꯂꯦꯞꯄꯦ, ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯇꯅ ꯑꯩꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯑꯃꯨꯛ ꯋꯥꯗꯨ ꯇꯥꯟꯅꯖꯩ꯫ ꯃꯗꯨꯗ ꯃꯣꯏꯅꯁꯨ ꯏꯆꯦ, ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯐꯖꯅ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝꯊꯣꯛꯑꯁꯤ, ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯂꯦꯛꯄꯤꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯄꯨꯟꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯃꯣꯏ ꯂꯥꯛꯑꯁꯨ ꯑꯀꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯏ꯫ ꯀꯣꯟꯅ ꯃꯥꯏꯕ ꯑꯃꯅ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯒ ꯌꯦꯡꯕꯤꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯂꯥꯏ ꯑꯐꯠꯇꯕꯅ ꯅꯝꯗꯅ ꯆꯦꯜꯂꯒ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯅꯣꯏꯅ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯥꯗ ꯂꯥꯏ ꯈꯨꯔꯝꯊꯣꯛꯄꯤꯔꯝꯃꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯈꯟꯖꯜꯂꯨꯔꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯧꯔꯝꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨꯒ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯈꯤꯕ ꯀꯌꯥꯗꯨꯒ ꯀꯣꯟꯅ ꯑꯩꯁꯦ ꯚꯥꯞ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯉꯩ ꯃꯥꯒꯗ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯌꯨ ꯆꯥꯛꯇ ꯊꯛꯃꯤꯟꯅꯔꯝꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ, ꯑꯁꯥꯏꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯅ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯨ ꯇꯞꯇꯥꯅ ꯉꯥꯎꯔꯒ ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯗꯕ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯃꯛꯇꯅ ꯃꯤꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯑꯗꯨꯗ ꯊꯥꯗꯣꯛꯄ ꯀꯕꯣꯛ ꯂꯐꯣꯏ ꯆꯨꯅ ꯆꯤꯡꯕꯗꯨ ꯆꯥꯔꯨꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯁꯨꯝ ꯄꯦꯟꯖꯔꯛꯈꯤꯗꯦ ꯄꯨꯛꯅꯤꯡꯗ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯀꯞꯆꯔꯝꯃꯤ꯫ ꯃꯥꯏꯕꯅꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯕꯤꯔꯝꯕꯗꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯈꯪꯗꯤ ꯅꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ 10 ꯊꯥꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ꯫ ꯑꯄꯤꯛꯄꯗꯨꯁꯨ ꯃꯆꯦꯅ ꯐꯖꯅ ꯁꯦꯝꯕꯤꯈ꯭ꯔꯦ꯫ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟ ꯊꯥꯗ꯭ꯔꯒꯁꯨ ꯃꯆꯦꯅ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯇꯥꯛꯄꯤ꯫ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯦꯝꯕ ꯀꯧꯖꯩ꯫ ꯋꯥꯔꯤꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 10 ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯐꯖꯅ ꯇꯥꯔꯦ꯫ ꯏꯃꯥꯁꯨ ꯕꯕꯥꯅ ꯍꯥꯏꯕꯗ ꯑꯩ ꯄꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯊꯛꯇ ꯏꯆꯦ ꯑꯃꯒ ꯑꯩꯒ ꯏꯆꯤꯜ ꯏꯅꯥꯎ 2 ꯈꯛꯇꯅꯤ꯫ ꯕꯕꯥꯒ ꯑꯩꯈꯣꯏ 6 ꯈꯛꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ꯫ ꯕꯕꯥꯅ ꯌꯨꯝ ꯁꯥꯕ ꯌꯥꯎꯗꯨꯅ ꯏꯆꯦꯒ ꯑꯩꯒꯕꯨ ꯃꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯈꯨꯡꯒꯪ ꯑꯣꯏꯅ ꯇꯧꯏ꯫ ꯌꯨꯝ ꯇꯥꯕꯁꯨ ꯂꯥꯞꯅ ꯇꯥꯟꯅꯩ꯫ ꯄꯥꯠ ꯃꯌꯥꯒ ꯑꯣꯏꯕꯒ ꯌꯨꯝꯊꯪꯅꯕ ꯀꯥꯏꯗꯣ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯕꯕꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯏꯆꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ꯫ ꯑꯍꯜ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯔꯦꯗꯨꯕꯣ꯫ ꯏꯆꯦꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯉꯦ꯫ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯔꯦ꯫ ꯃꯁꯤ ꯅꯪ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯣ? ꯑꯩꯁꯨ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯦꯗ ꯀꯩꯅꯣ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯥꯇꯤꯟꯁꯨ ꯂꯩꯇꯦ ꯕꯕꯥ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯦꯅꯁꯨ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯄꯨꯡꯁꯦ ꯐꯥꯒꯤꯗꯒꯤ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯉꯥꯏꯈꯣ ꯏꯆꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯏꯆꯦ ꯅꯪ ꯅꯊꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯁꯨꯝꯅ ꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯕꯕꯥꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯕꯕꯥ ꯍꯜꯂꯛꯑꯕꯣ? ꯅꯣꯡꯒ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ ꯇꯧꯔꯤꯗꯣ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯂꯣꯏꯅ ꯆꯣꯠꯂꯦ ꯉꯁꯤꯗꯤ ꯊꯦꯡꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨ ꯅꯕꯥꯅꯤꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯏꯆꯦꯅꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ꯫ ꯑꯗꯨ ꯕꯕꯥ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯑꯩꯁꯨ ꯈꯣꯡꯅꯥꯡꯈꯣꯡꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯕꯕꯥꯁꯨ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯅꯤꯅꯦ ꯃꯄꯥꯗꯨ ꯏꯊꯟꯗ ꯂꯥꯟꯕ ꯇꯟꯕꯗꯒꯤ ꯃꯤ ꯑꯃ ꯉꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯅꯨꯡꯊꯤ ꯅꯣꯡꯃꯪꯉꯒꯗꯤ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯕꯁꯤꯗ ꯏꯄꯥꯁꯨ ꯀꯤꯔꯨꯔꯦ꯫ ꯑꯩꯅꯁꯨ ꯕꯕꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯕꯕꯥ ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯅꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯐꯝ ꯑꯗꯨꯅꯒ ꯈꯔ ꯐꯔꯛ ꯇꯥꯕꯅꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯀꯝꯗꯧꯅꯤ?
ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯆꯦꯅꯁꯨ ꯑꯃꯨꯛ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯕꯕꯥꯅꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯦ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯤꯟꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯃꯗꯤ ꯅꯣꯡ ꯆꯨꯕꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯨꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯏ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯁꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯡ ꯃꯪꯉꯒꯗꯤ ꯃꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯇꯦ ꯊꯣꯛꯑꯒꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯟꯖꯜꯂꯛꯏ ꯅꯣꯡ ꯃꯪꯕ ꯑꯃꯗꯤ ꯅꯣꯡ ꯆꯨꯕ ꯈꯨꯗꯤꯡ ꯑꯃ ꯃꯊꯦꯡꯗ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯕꯗ ꯃꯔꯥꯏꯕꯛ ꯊꯤꯔꯒꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯝ ꯀꯟꯕ ꯉꯝꯃꯝꯗꯦ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯕꯒ ꯈꯨꯟ ꯄꯨꯝꯕꯒꯤ ꯃꯤꯁꯨ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯡꯅꯔꯝꯗꯦ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥꯅ ꯏꯆꯦꯒ ꯑꯩꯒꯕꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯑꯩꯈꯣꯏꯅꯁꯨ ꯕꯕꯥꯗ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯍꯪꯉꯝꯃꯤ ꯅꯣꯏꯒꯤ ꯀꯀꯥ ꯃꯪꯂꯦꯝꯗ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯈꯨꯟ ꯄꯨꯝꯕꯒꯤ ꯃꯤ ꯂꯣꯏꯅ ꯇꯤꯟꯅꯍꯧꯔꯤ ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯆꯦꯗ ꯑꯃꯨꯛ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯈꯨꯗꯩꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯏꯄꯥꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯗ꯭ꯔꯒꯗꯤ ꯐꯖꯔꯔꯣꯏ ꯏꯆꯦꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯑꯒ ꯕꯕꯥꯗ ꯄꯤꯔꯛꯑꯝꯃꯤ ꯁꯨꯝꯅ ꯕꯕꯥꯁꯨ ꯊꯨꯅ ꯈꯨꯗꯩ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯑꯁꯤꯕ ꯃꯅꯥꯛꯇ ꯆꯠꯈꯤ ꯏꯆꯦꯒ ꯑꯩꯒꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯇꯣꯏꯅ ꯃꯤ ꯑꯗꯨꯝ ꯃꯊꯪ ꯂꯧꯒꯜꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯏꯆꯦꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯕꯕꯥꯁꯨ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯕꯕꯥꯁꯤ ꯍꯜꯂꯛꯑꯝꯗꯦ ꯂꯩꯇ꯭ꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯕꯕꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯍꯟꯅꯤ ꯍꯧꯖꯤꯛꯀꯤ ꯀꯀꯥ ꯃꯪꯂꯦꯝꯁꯤ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯍꯟꯅꯤ ꯃꯥꯅ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯏꯆꯦꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯇꯥꯕ ꯁꯋꯥꯏꯗ ꯕꯕꯥꯁꯤ ꯍꯜꯂꯛꯇꯨꯅ ꯏꯆꯦꯕꯨ ꯀꯧꯔꯛꯏ ꯏꯆꯦꯒ ꯑꯩꯒꯁꯨ ꯊꯣꯛꯇꯨꯅ ꯕꯕꯥꯒꯤ ꯐꯤ ꯑꯁꯦꯡꯕ ꯄꯤꯗꯨꯅ ꯃꯁꯥꯗꯣ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯆꯥꯏꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯏꯃꯨꯡ ꯆꯪꯉꯛꯑꯕꯗ ꯑꯩꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯪꯉꯤ ꯀꯩꯅꯣ ꯕꯕꯥ ꯌꯥꯝꯅ ꯊꯦꯡꯉꯤꯅ ꯑꯌꯨꯛꯇꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯤ ꯆꯠꯈꯤꯕꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯕꯨꯡꯉꯣ ꯃꯁꯥꯗꯣ ꯇꯨꯝꯃꯨ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯈꯔ ꯃꯁꯥꯗꯣ ꯇꯨꯝꯕ ꯉꯥꯏꯔꯛꯄꯅꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯁꯥꯗꯣ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯗꯨꯅꯤ ꯈꯨꯟ ꯄꯨꯝꯕꯒꯤ ꯃꯤ ꯂꯣꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯊꯦꯡꯕꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯈꯨꯟꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯇꯧꯗꯣꯔꯤ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯕꯕꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯊꯣꯛꯑꯣꯏ ꯑꯩꯅ ꯄꯥꯈꯠꯂꯤꯗꯤ ꯕꯕꯥꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯅꯤ ꯌꯥꯔꯒꯗꯤ ꯕꯕꯥꯁꯨ ꯊꯕꯛꯇꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧ ꯏꯆꯦꯒ ꯑꯩꯒꯁꯨ ꯕꯕꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯐꯝꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯅ ꯍꯦꯟꯅ ꯍꯜꯂꯛꯅꯤꯡꯉꯤꯅꯤ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯏꯕꯨꯡꯉꯣ ꯁꯤꯗꯒꯤꯗꯤ ꯏꯄꯥꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯣ ꯈꯖꯤꯛ ꯆꯥꯔꯒ ꯄꯣꯊꯥꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯈꯨꯟꯒꯤ ꯃꯤꯅ ꯍꯥꯏꯕꯗ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯁꯛ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯍꯧꯅꯔꯛꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯕꯕꯥꯁꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏ ꯕꯕꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯩꯁꯨ ꯊꯨꯅ ꯆꯪꯁꯟꯗꯨꯅ ꯕꯕꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯅ ꯊꯕꯛ ꯂꯣꯏꯔꯕꯣ ꯍꯪꯉꯨꯕꯗ ꯅꯨꯃꯤꯠꯇꯣ ꯕꯕꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯃꯛꯏ ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯦ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯑꯃ ꯄꯥꯏꯔꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯗꯣ ꯕꯕꯥ ꯈꯣꯡꯅꯥꯡꯗ ꯕꯕꯥꯒ ꯇꯤꯟꯅꯕ ꯀꯀꯥ ꯃꯪꯂꯦꯝꯒꯤ ꯊꯋꯥꯏ ꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯃꯤꯖꯥꯔ ꯍꯪꯉꯛꯑꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯋꯥꯏ ꯅꯠꯇꯦ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯗꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯀꯀꯥ ꯃꯪꯂꯦꯝꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯔꯒ ꯐꯈꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯂꯧꯗꯨꯅ ꯊꯣꯛꯏꯕꯅꯤ ꯊꯣꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯗꯣꯔꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯒꯗꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯃꯤꯠꯀ ꯃꯤꯆꯥꯟꯅꯔꯨꯔꯒꯗꯤ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯗꯨ ꯍꯤꯡꯅ ꯂꯩꯕꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯣꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯥꯏꯕꯅ ꯐꯖꯅ ꯂꯥꯏ ꯑꯗꯨꯝ ꯈꯣꯏꯔꯝ ꯊꯣꯛꯆꯔꯅꯤ ꯑꯩꯈꯣꯏꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯗꯨꯅ ꯂꯩ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯔꯕꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯀꯀꯥ ꯃꯪꯂꯦꯝꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯕꯕꯥꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯗꯦꯕ ꯀꯔꯃ ꯄꯨꯝꯕ ꯕꯕꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯔꯛꯑꯝꯃꯤ ꯕꯕꯥꯁꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯕꯕꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯝꯗꯦ ꯆꯦꯒ ꯑꯩꯒꯁꯨ ꯄꯥꯈꯠꯅꯔꯝꯃꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯕꯕꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦ ꯑꯩꯁꯨ ꯏꯆꯦꯗ ꯁꯨꯝꯅ ꯍꯪꯉꯤ ꯆꯦ ꯕꯕꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯏꯆꯦꯅꯁꯨ ꯄꯥꯈꯠꯄꯒꯤ ꯃꯇꯧꯗ
ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯜꯂꯛꯑꯦ 이반이부 서이퍼버 토어가 예무시로 딴자두다 버바세 통가안되기 투나 쌍아이 아두가 이세다 바카나 숨나 하이 입에 맘마 예묵다 부도로우 이바 거리노마 탱나라이 세가 이가소 버바기 마타와두다 끼바 얌나 파우라미 세나 투네 이몽다기 마이 부톡두나 버바부 마이 옥톡비라미 아이수 버바기 바카토 마타와두다 버바기 마낙다 쌍아가 그다와 야우르게 버바 이바 바칼리두보 거리 탱나루르게 항무보다 버바세 이몽다 투나 쌍키라미 세가 이가소 이몽다 쌍두나 버바기 마낙다 레이 고나 버바나 땀네 세가 이가다 와리도 리라이 영오 입에 마이붕어 이바 ngasi디 상바세 쌉핵 용이 너희 까까망랭기 피번가 쌉마나바 마 콩앙 마빠두다 살라가 레이람미 이바 소바보 오이다다나 핵가우루레 아두가디 고나 이바 수닝싱아에 너희 까까망렘디 레이키드레 하이바 아이게 동시다 수미에마 이나락바금 떠레이 까리노 칸다바 마콘 깨아마소 이바나 따바 팡니 ngasi디 이바 얌나 끼레 콩낭 아두다 이바기 아로이바 오이레드라 칼루바니 아두보 이소나 산비다나 욤파우디 여레이 바바기 와팜 아두다 이세가 이가소 파카투나 바바두디 감다웅니 나테 마이바마 까우로가 잉한바는 파로이드로 아둠나 하이로보다 바바나소 까수 따우로이다 ngasi디 이바 얌나 와리 하이eng 오이나 이eng아시 이바기 사세 얌나 속타리 타박가 와루바가 아두나 찌나나 옥작도 자토오 이바디 포타루르게 하이드나 바바시 마기 까다 투나 쌍키 바바 쌍키바도 이eng아가 세가 이가다 얌나 농아이자람디 싹사라바 마tung 바바기 까다 쌍두나 이eng오보다디 바바도 얌나 농아이나 마디 tumduna leirami aichoka sutaroidaba mali haidana aigi kada sangduna isodum tumami nongan phung tawrokpasida isena ibu kana kaurai aicho isena kaurokpaduda kaidobo yaurobazanu haidana babagi kada chenselami aina sangobada isesi bababu kauduna kaptuna leirami aicho sangsanduna ise baba kaidoroge haidana hangami aina babagi masase paiduna yengobada yamne ingduna masa pumba loina ingami मिखब अदुदा बाबागी अरोइबा हाइबदो अदुम ओइखरे अखोइना कप लाबुगी मखोन ताबदा युमथंगनरिबा अमदि खुनगी मियोइसिंगसु लोइना चंगनराई अहन ओइरबा इपु अमने इसे गैगदा सुमना हाइरेई नचिन ननाव करिसु खलुरानो अखोइ मयाम लैरिसिदि जख्रबदि जख्रे करिसु हेना खंजलुरानो सेसे मथौ मंगम पांथुंगनबा तौरसि नत्रगदि होरे नुमि ताबना हानख्रनि हाइरेई असुमना खुनगी मियोइसिंग तौदुना बाबागी मसासि मथौ मंगम पांथोंगनबा तौइ थौरांग पोंबा लोइरगा बाबागी मसादो आइना मई सुखलामी बाबागी मसा तुम्बा ngaibadu matamdi phanyam haujankhre loiba kawba naidaba aduda khungi mioisingna so somna hainai masidi magi mamanaba manglemgi tumaina tawgadaba mali adumna hainabadu iso thawai yamna nungai jaramde warido loirakpada iso yamna kapami ahansingduna soibu thembirami tanja aduda ni nongso akhak arauga loinana surakpadu nong tara abada ahansing aduna hingonda ibungo law law mamsu mamselai akhoi yumda halasi natragadi akhoi su pharak tarani asumna iso ahansing aduga yumda halami yum yaurobada ise su mangon thaleirami ai halakpu ubada ise su yamna kapami leyami ba ahansing aduna su segaiga nachina nawu kijagadro akhoi ahing lekpiu hairiro segaiga su kijarini aduba kaisu khandaba saduna यानीदा खोय अनि सुसुरी अदुम लेजगे हाइरामी अनसिंग अदुना सोमुक नोक्तुना सुमना खुमै यारोय मदु नचिना नाव खक लैबा यारोय अखोय म्याम लैरिसिरे करिसु खल्लुनु असुमना हाइरमदुना मोसु चलुकिगे हाइरमगा कोना लाके हाइरमगा अमुक हनखि नुमितुइसे गैगा सुसाक मरु अम फौ सारमदे लकाइगी मियोय खरसु अखोयगिदा लाकबिदुना हिंगलेक पिरामी ऐसो अहिंसिमा तुम्बा इया यारमदे पुंग अहुमुक तारकपसिदा बाबागी कादा सुसुत मी मन कपदु ऐना तारई ऐसो कैनोने हाइदना हगतुना तमना थोरागा बाबागी कादा संगामी ऐना दुमना संगागा येंगुबदि इसेसी बाबागी फमुंग मयादा कपगा लेरामी ऐसो पाखना थुना संगसंदुना कैनो इसे तौरिदुबो कासिदादि कैदोबगी संगिनो थोसे लाओ हाइरुबदा इसेना कपतुना सुमना खुमै इबुंगो बाबागी कासिदा मी लेबदंगना तौई बाबाना कौबगी मोंगदा ऐगी नाकोंगसिदा तारगा दुम लेरे ऐसो इसेबु थेमदुना सुमना हाय इसे वाखंदो का हेना खंजलुरानु लाउसे तुमनबा तौरुरासि मपानदसु मी मयाम अमा लैरिसिदि नोंसु nganगदौरसे तुमनबा तौरो हायदना इसेबु फमुंगदा पुसेंदुना तुमहनबिरामी अदुगा ऐसो मुकाइगी कादा लाकपसिदा इसेना हायगुमना बाबागी कादा मी अमा लैबदौना तौई कासिदा ऐबु कौसनबगुमनासु तौई अदुबु ऐसो कादुदा चंगगा वाखन नुंगाइररुइ खंदना
Thuna aigi kaada changduna aise tumba themlami. Adumna hek tumbaga aigi kaagi thong asida mi amana yengamaga sakhibagum aigi mitta urai. Aisu pakhana amukso hogalaga thoktuna yengobada karisu leibadi uramdi. Wakanda aisu karinu tawrisibo nate sibo aigi wakana wori bazara khalami. Adumaina leiringaida mi amana machin tumba pot ama pairaga aigi tungda thilakpagum tawrai. Adumna tawrakpadu daise khangdana mapanda thoktuna mi ahingle iba mayam manaktuda sangsalami. Aina thorakpadu ubada lakagi ahansing aduna so sumna hairei. Kaidawrage nangde tumba yadrabo ahing asida mapan thori sibo. Moina adumna harakpaduda aina mo sumna khummi. Khoit ay tumba yadri isasa karino mi tawtawi. Lakagi ahansing aduna so mo ibungo napagi deva karma se loidri phawdi kai kaino kharadi tawkhini. Si loibagadi kariso tawraroi. Kibrane noibo kaidabuge kirino khoi mayam ama leirisidi. Chango tumaro mapanda yamna thorakano. Noide ahingda hairei. Aiso mo imungda changagena tawrakpasida thongalasida mi masakhibadamno tawribadu matu aina amuk urai. Aiso sum yengsalubada miyoi adu babagi mong matawdangna tawi. Ahing leiba miyoi sing aduda so aina mo sumna hai tuwada mi masadkhre babaga masak chap manai hairami. Lakagi ahansing aduna so amuk kainoibunga nang hairitubo adu haiba hongnadi laya phataba oiramagadi nang afaba oiroi. Chango imungda potharuro hairei. Aiso mok tumina aigi kaada changaktuna hipami. Wakanda so kijabana loirabani aisi. Kaigino babagi masak mongdongna tawba thuisibo masa akhoida aki khang piribasina karigino adumaina aisi wakhalama khalli. Imung asida nangkhaiga manadaba mong mataw mayam ama tawrisina karigi oidoribano. Si khanduna aisi numituma adum tumthakre. Nonganbaga ise na ibo hawdoktuna ibungo hawgalo lekagi mi laknarani sumang thelon se amukta phajana sitnana sengtuso. Aiso hoit ise haidana hawgalaga maimi tathoktuna lamtu sitnana sengtuomi. Kungi miyoi singchu asiba hangba laknarami. Akhoibu nuksibiba mina so sumna hai nachinanaw khaklei haidana karisu waruno. Ise gaiga so hoit haidana khumjarami. Asumna kungi mina babagi deva kanma loidri phawdi ise leinaw akhoi anigi mateng yamna tawbirami. Ahansing aduna so akhoida sumna hai khongnang aduda napagi thawai thingnei haidana mina hainaribasi noiba tadro. Yum sida so aki tujungba kharadi pirabani. Aina so hoipo aki khang kharadi pire. Aiga isega so kijabada loirabani. Maduda ahing lekpiriba ahansing aduna amo deva karma se hana loi kisano. Aduga maiba ma tawraga khongnang aduda laitingi thauram tawgadabani. Madu hek tawba loibagadi karisu tawraroida. Phare akhoso mukjalukige haidana makhoso yumda muk hannakhre. Hayang surani habagi numidang sidani aigi wakhanda khanjari. Hayang se loikragadi aki tujungba mayam se loina phakrani. Ngayaki matung chaksangda kon tabagi makhon tarakpada. Aisu kaino khanduna chakhumda lakduna yengobada ise chakhumda leirami. Aichu ise gi manakta changsilaga kaidawrage ise kari tari inu hangobada sena so khangdi bungo makhola matai haidena changakpani adu kanamta su leiramdi kaino khangdi tawri isi. Aina sok ise kari su oiramoida thosilao isi. Asumne ise ga so thongminaraktuna akhoi kaada muk changami. Ahingi matamsida aiso kanano mana kana kauribado aina tarei. Aibo kauribado kanano haidena mikap thoraktuna hawgalaga ise phamduna lei. Adumna leiringaida so aigi mingsi kaubagum aigi nakongda tarei. Ipagi bungo ipa sak yamna lami sak khara mapanda puthoro haidena kaurei. Adumaina kaurukpado tabadagi aisa kaino sidi babagi khonje natro babagi mathwai mami sibo tasengna saida kocha chatuna leiraba zara khalami. Ngayak leiragadi karisu tawrakhidre. Kungi miyosingna mateng tawbibadagi babagi sorasu phajana pangthokre. Numituki numidang dusu adumag aki akhang pibadi lepamdi. Sega iga so pakhana yengnaduna aini seda sumna hai. Ise babagi thawai se saida sum leiraba mali. Aduna hayeng se maiba ma kauraga mukta yenghansi. Adumaina nongheng anbaga maiba ma bulawruraga imung asigi maramda yenghalami. Maibaduna so tamna sumna hairei. Nang babagi thawai de leiram lemda tindri. Khongnang khong aduda noiga puna salaga laitin khoram toktri phaw pharoi haibirei. Segaiga so maibaduna tawsi haiba pumba loina yarami. Khungi ahan kharaga maibaduga khoi puna khongnang makhong adu tamna lakminarami. Masida khwaidagi kiridi lai khuramba du sumamsala kanda khuramsi haidana numidang wairamda khoirami. Maibaduna lai khuramba haurakpada khongnang panbi mathak adudagi kaigumba ama mathakta leibadongna saptra ama tawrai.
ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯏ ꯅꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯗꯅ ꯆꯦꯒ ꯑꯩꯒꯗ ꯃꯤꯠ ꯆꯦꯠ ꯎꯏꯁꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯕꯕꯥꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯂꯥꯏꯗꯨ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡꯗ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯑꯗꯨꯝ ꯐꯈ꯭ꯔꯦ